ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ Crime Story Manipuri taram nokshabagal loinana ikoknuna khurumjari. Ngasi amuk South India, Tamil Nadu, hairiba state asida asengba thokiba crime gi wari ma pudun lakjari. Wari si haujadringaida aigi YouTube family asida itha thajadana Crime Story Manipuri ki member oina join tawbirakpa subscriber amatang shout out tawsage. Thank you for joining as a member. Your support truly means a lot. Really appreciate it. Aduga aigi channel sida aina mayamgi dama khallaga yamna affordable oiba kanaba product khara collect tawjabani masibusu mayamna check tawbiyu haijari. Fare dudi mayam wari ma haujarakbage. 31st October 2001 da Tamil Nadu ki hill town amo oiriba Kodaikanal ki khara manung hanjin basingya amada forest guard anina patrolling chatuna lerami. Matam asida forest guard ani yaduna nupa amagi asi bakchang ama singmai da hauba u amada pallaga leibasi makoina urami. Masidagi makoi ani na sensinduna hakchang adu lautharami. Hakchang asi nupa amagi asi bakchang amoirami. Hek ubadu nupa asi mafam sigi miyoi amasu mande. Mafam sida nupa asi kanagomba amana hatoklaba matungda mafam sida huntoklamba oiramba yai haina guard ani duna khalami. Asumna police station na paw piduna policing mafam aduda laktuna asi bakchang adu postmortem dauduna masak khangdongnabugidamak uduna chatki. Asi bakchang adugi autopsy report ta nupa asigi maming asi Prince Santhakumar kaupa Chennai dagi nupa amani habasi masak khangdoglami. Aduga mahagasi mangak lakhallaga hat ne habasi khangba ngamki. Maramasina misi asi murder case amoina police ne investigate tawduna thijinba horaki. Asumna miyoi khara mathang phaba horaki. Aduga mihat asida Tamil Nadu da miyoi lishing kayamrumna laikumna latnariba maming leiba mayamgi thabak tawba businessman P. Rajagopal kauba miyoi amasu mihat asida sauna chenarambagi phaki. Masida miyoi kaya amadi mahakki damak lepki. Wari paring asigi marak thacharaga crime asida chenariba Dosa King kauba mayamna nungshina anasi haidana mingthol piba P. Rajagopal kauba nupa asi kanano magasi kamdoba miyoi no mahangna asumna mi hatpagi case asida matau karamna chenaraglibano haibagi wari hana hangadna yengsi. Rajagopal hairiba nupa asi Tamil Nadu gi billionaire amani. Mahagasi Saravana Bhavan kauba yamna phawba restaurant chain amagi mapuni. India khaknatana foreign country Dubai, Singapore na chingba laibak kunithoi henbada restaurant asigi franchise kaya marum lairibani. Rajagopal hairiba nupa asida sakti loina lei. Mangonda muscle power, money power, mayam ki respect, izzat sanman loina leiraba awatpa amata leitre haiba yarba misak amani. Adubu sale na leiba yadaba awatpa amabo mahangna khudum channaba honarubadagi mahaki marai saithaba haibada oiraki. P. Rajagopal gi asangba mamingdi Pichai Rajagopal kawi. India na ningtam ngadaba numit tarani da ngairaba matam August ki tang manga 1947 da mahagasi punayadi kauba apikpa khungang amada poki. Hairiba khungang asi Nadar community na khuntarami. Mafam asida leiriba mi singche todi haina khangnaba palm tree dagi sungdokpa yu makhalama yonduna hingba ngamnaba sel tanba kangbu amani. Rajagopal gi imung manungshu lau shingu toduna tilhau gi karbar tawrami. 1970 ki matam swaisida mahagasi larik tamba tokthoklaga ingbangamnaba Chennai da laki. Aduga mahagasi chahi khara mi gida thabak yauduna sel talami. Asumna mahagna chahi kunmatoi shurakpa matamda mahagna tanjaruba sel khara tungsinjaraga Chennai gi Kodamakam haiba mafam amada mang masagi grocery dukan macha ama hangdokjarami. P. Rajagopal asi Murugan hairiba isor asibu yamna ningjaba nupa amani. Maram asina mahagna nauna hangliba grocery asibu Murugan store haiduna maming thonjarami. Asumna mahaki dukan asi asum sakhulakpadagi atoba dukan amasu KK Nagarda hangtokjaba gamjarami. Matam masida mahagasi Bali Amal kaubi nupi amagasu lohungnami. Nongma mahaki dukan da pot leiba lakpa nupa amana mangonda mafam swaisida lakpase chafam thakpam amata phawba leite. Mafam sidagi kilometer manga hena chatpa mamathau tai haiduna phongdoklami. Matam masida Rajagopal gi wakhalda mafam masida middle class family na chaba yaba mamalsu yamna tangba oidaba restaurant ama hangdoklagi haiduna khalaklami. Masidagi magasi panji yengduna karbar si sakhutkedra haiduna yenglami. Panji nesu mai yauba karbar ama tawrabadi karbar adu yamna sakhutpa oigani haiduna hayaklami. Masidagi magasi restaurant ama hangdoklagi haiduna chapchana khankirami. Asumna magasi sel khara tungchinduna 14 December 1981 da restaurant ama hangdoklami. Restaurant asi mahangna Saravana Bhavan haiduna maming thonjilami. Aina mayamdasu haijakre Rajagopal asi Murugan hairiba lai asi yam ningjaba nupa amani. Mahaki ahan store adu Murugan store haiduna maming thonkibani. Saravana hairiba asisu Murugan hairiba store asigi atopa maming amani. Maram asina mahangna ningjariba lai asigi atopa maming amoiriba maming Saravana hairiba maming asi lauduna restaurant asigi maming thonkibani. Restaurant asida South India da yamna pamnaba dosa idli bara hairiba food ching asi loina yolami.
ꯃꯐꯝ ꯑꯁꯤ ꯑꯗꯨꯃꯛ ꯃꯤꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ Rajagopalꯒꯤ ꯕꯤꯖꯤꯅꯦꯁ ꯑꯦꯗꯚꯥꯏꯖꯔꯅꯗꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯕ ꯄꯩꯁꯥ ꯁꯦꯞ ꯇꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯆꯪꯒꯗꯕ ꯄꯣꯠ ꯃꯆꯜꯁꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ Rajagopalꯒꯤ ꯑꯣꯏꯅꯗꯤ ꯀ꯭ꯋꯥꯂꯤꯇꯤ ꯌꯥꯝꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤꯗꯤ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯗ ꯊꯕꯛ ꯇꯧꯕ ꯏꯝꯄ꯭ꯂꯣꯌꯤ ꯂꯣꯏꯅ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯃꯈꯣꯏꯗ ꯄꯤꯒꯗꯕ ꯁꯦꯜꯁꯨ ꯆꯥꯎꯅ ꯁꯥꯕꯤꯔꯝꯃꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤ ꯌꯥꯝꯅ ꯂꯨ ꯅꯥꯟꯍꯟꯅꯕꯁꯨ ꯌꯥꯝꯅ ꯍꯣꯠꯅꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯕꯥꯔ ꯍꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯁꯤꯗ ꯁꯦꯜ ꯌꯥꯝꯅ ꯃꯥꯡꯂꯝꯃꯤ ꯃꯍꯥꯛꯅ ꯁꯦꯜ ꯃꯥꯡꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯗꯗꯤ ꯁꯦꯜ ꯑꯗꯨꯃꯛ ꯆꯥꯎꯅ ꯁꯥꯕꯤꯔꯝꯃꯤ Rajagopalꯅ ꯃꯥꯒꯤꯗ ꯊꯕꯛ ꯇꯧꯕ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯒꯤ ꯃꯁꯥ ꯅꯥꯅꯕ ꯁꯥꯄꯣꯟ ꯊꯥꯎ ꯃꯁꯝ ꯀꯛꯄꯅꯆꯤꯡꯕ ꯐ꯭ꯔꯤꯗ ꯂꯣꯏꯅ ꯐꯪꯍꯜꯂꯝꯃꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯇꯩ ꯕꯦꯅꯤꯐꯤꯠ ꯀꯌꯥ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡ ꯑꯗꯨꯒꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯃꯆꯥ ꯂꯨꯍꯣꯡꯕ ꯂꯣꯏꯅ ꯃꯍꯥꯛꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯥꯏꯐ ꯏꯟꯁꯨꯔꯦꯟꯁꯁꯨ ꯄꯤꯕꯤꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ Rajagopalꯒꯤ ꯁ꯭ꯇꯥꯐꯁꯤꯡꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯕꯨ ꯃꯁꯥꯃꯛꯀꯤꯅꯤ ꯈꯟꯗꯨꯅ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯊꯕꯛ ꯇꯧꯕꯗꯒꯤ ꯃꯍꯥꯛꯀꯤ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯇꯨꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ Rajagopalꯅ ꯃꯍꯥꯛꯀꯤ ꯏꯝꯄ꯭ꯂꯣꯌꯤ ꯈꯨꯗꯤꯡꯃꯛ ꯇꯥꯃꯤꯜ ꯅꯥꯗꯨꯒꯤ ꯂꯧꯔꯣꯛ ꯊꯥ ꯐꯦꯁꯇꯤꯚꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯄꯣꯡꯒꯥꯜꯗꯁꯨ ꯑꯅꯧꯕ ꯒꯤꯐꯠ ꯐꯤꯖꯣꯜ ꯀꯌꯥ ꯑꯃ ꯊꯣꯟꯕꯤꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯁꯨ ꯃꯌꯥꯝꯒꯤ ꯑꯋꯥꯠ ꯑꯄꯥꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯥꯏꯗꯧꯅ ꯂꯥꯠꯅꯗꯨꯅ ꯃꯍꯥꯛꯀꯤꯗꯃꯛ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯛꯄ ꯃꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔꯁꯨ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯇꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯕ꯭ꯔꯥꯟꯆ ꯀꯌꯥ ꯑꯃ ꯍꯥꯡꯗꯣꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯃꯤꯅ ꯌꯥꯝꯅ ꯏꯖꯠ ꯁꯟꯃꯥꯟ ꯇꯧꯅꯕ ꯅꯨꯄꯥ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯃꯉꯣꯟꯗ ꯃꯌꯥꯝꯅ ꯃꯤꯡ ꯀꯧꯅꯗꯦ ꯃꯉꯣꯟꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯅꯥꯆꯤ ꯍꯥꯏꯗꯨꯅ ꯀꯧꯅꯔꯝꯃꯤ ꯑꯅꯥꯆꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯅꯨꯡꯁꯤꯔꯕ ꯏꯌꯥꯝꯕ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯥꯏꯅꯤ ꯈꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯝꯗꯧꯅ ꯁꯥꯊꯤꯕ ꯐꯠꯇ꯭ꯔꯕ ꯃꯤꯍꯥꯠꯄ ꯑꯃ ꯑꯣꯏꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯂꯤꯖꯔꯛꯈꯤ ꯆꯦꯟꯅꯥꯏꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 100ꯃꯨꯛ ꯆꯠꯂꯒ ꯕꯦꯗꯥꯔꯥꯅꯤꯌꯝ ꯀꯧꯕ ꯇꯥꯎꯟ ꯑꯃ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯑꯄꯤꯛꯄ ꯏꯃꯨꯡ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯃꯤ ꯌꯨꯝ ꯑꯁꯤꯗ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯅꯤ ꯂꯩꯔꯝꯃꯤ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ Jeevajothi ꯀꯧꯔꯝꯃꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯁꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯍꯥꯛꯇꯛꯇꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ Jeevajothꯤꯒꯤ ꯃꯄꯥ ꯑꯁꯤ ꯀꯔꯕꯥꯔ ꯑꯃ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯔꯕꯥꯔ ꯑꯁꯤ ꯁꯦꯜ ꯌꯥꯝꯅ ꯃꯥꯡꯂꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯂꯨꯄꯥ ꯂꯥꯈ 3ꯒꯤ ꯂꯣꯟ ꯇꯣꯜꯂꯝꯃꯤ ꯃꯁꯤꯒꯤ ꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤ ꯆꯦꯟꯅꯥꯏꯗ ꯊꯕꯛ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯁꯤꯗ Jeevajothꯤꯒꯤ ꯃꯄꯥ ꯑꯁꯤ Saravana Bhavanꯒꯤ ꯀꯦꯀꯦꯅꯒꯔꯗ ꯂꯩꯕ ꯕ꯭ꯔꯥꯟꯆ ꯑꯃꯗ ꯊꯕꯛ ꯐꯪꯂꯝꯃꯤ ꯊꯕꯛ ꯐꯪꯕ ꯈꯛꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯂꯣꯟ ꯁꯤꯡꯗꯣꯛꯅꯕ ꯄꯩꯁꯥꯁꯨ Rajagopalꯅ ꯄꯤꯕꯤꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯌꯨꯝ ꯀꯩ ꯂꯝ ꯄ꯭ꯔꯣꯄꯔꯇꯤ ꯂꯣꯏꯅ Rajagopalꯗ ꯕꯟꯗꯥꯟ ꯊꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯕꯦꯡꯛꯁꯤꯡꯗꯒꯤ ꯍꯦꯟꯅꯗꯤ ꯏꯟꯇꯔꯦꯁ ꯆꯥꯎꯅ ꯄꯤꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ Jeevajothꯤꯒꯤ ꯃꯄꯥꯅ ꯊꯕꯛ ꯇꯧꯒꯗꯧꯔꯤꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯁꯤꯒꯤ ꯅꯛꯅꯅ ꯌꯨꯝ ꯕꯔꯥ ꯑꯃꯁꯨ ꯐ꯭ꯔꯤꯗ ꯄꯤꯕꯤꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ Rajagopalꯅ ꯄꯤꯔꯤꯕ ꯌꯨꯝ ꯕꯔꯥ ꯑꯁꯤꯗ ꯍꯣꯡꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯄꯥ ꯑꯁꯤ Rajagopalꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯕꯗꯒꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯍꯥꯟꯅ ꯋꯥꯔꯝꯕ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯁꯥꯐꯔꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ Jeevajothꯤꯒꯤ ꯃꯄꯥꯁꯨ ꯑꯦꯁꯤꯁꯇꯦꯟꯠ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯐꯪꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤ Jeevajothꯤꯁꯨ ꯇꯤꯅꯦꯖꯔ ꯃꯇꯝꯅꯤ ꯃꯇꯝ ꯑꯁꯤꯗ Jeevajothꯤꯒꯤ ꯃꯄꯥꯅ ꯄ꯭ꯔꯤꯟꯁ Santhakumar ꯀꯧꯕ ꯆꯍꯤ 10 ꯁꯨꯔꯕ ꯃꯦꯠꯀꯤ ꯑꯣꯖꯥ ꯑꯃ ꯃꯆꯥ ꯑꯅꯤꯒꯤꯗꯃꯛ ꯇ꯭ꯌꯨꯇꯔ ꯑꯣꯏꯅ ꯃꯌꯨꯝꯗ ꯀꯧꯗꯨꯅ ꯇ꯭ꯌꯨꯁꯟ ꯇꯧꯍꯜꯂꯝꯃꯤ ꯄ꯭ꯔꯤꯟꯁꯅ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏꯔꯤꯛ ꯇꯥꯛꯄꯗꯒꯤ ꯃꯆꯥꯁꯤꯡꯅ ꯔꯦꯡꯛꯁꯤ ꯑꯁꯨꯝ ꯋꯥꯡꯈꯠꯂꯛꯄꯗꯒꯤ Jeevajothꯤꯒꯤ ꯃꯄꯥꯅ ꯄ꯭ꯔꯤꯟꯁ Santhakumarꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ Santhakumar ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯏꯪ ꯇꯞꯆꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯕꯦꯚꯥꯔ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯄ꯭ꯔꯤꯟꯁꯀ Jeevajothꯤꯒꯤ ꯐꯦꯃꯤꯂꯤꯒ ꯏꯃꯨꯡ ꯃꯅꯨꯡꯗꯧꯅ ꯅꯛꯁꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ ꯃꯇꯝ ꯑꯁꯤ Jeevajothꯤꯁꯨ ꯏꯟꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯗꯨꯅ ꯃꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯕ ꯇꯟꯖꯥꯅꯤ ꯃꯇꯥꯡ ꯑꯁꯤꯗ Rajagopal ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯟꯈꯠꯂꯛꯂꯤꯕ Jeevajothꯤꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ Rajagopalꯅ ꯄ꯭ꯔꯤꯟꯁ ꯍꯥꯏꯔꯤꯕ ꯃꯦꯠꯀꯤ ꯑꯣꯖꯥ ꯑꯁꯤꯁꯨ Jeevajothꯤ ꯈꯣꯏꯒꯤ ꯌꯨꯝꯗ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯄꯥꯝꯂꯝꯗꯦ ꯑꯗꯨꯕꯨ Rajagopal ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯊꯤꯈꯤꯕ ꯀꯨꯏꯔꯕ Jeevajothꯤꯒꯤ ꯃꯄꯥꯗꯒꯤꯁꯨ ꯍꯟꯕ ꯑꯍꯜ ꯑꯃꯅꯤ ꯃꯍꯥꯛꯅ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯒ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯍꯥꯛꯀꯤꯗ ꯀꯨꯛ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯑꯃꯅꯤ Rajagopalꯅ ꯀꯨꯛ ꯑꯗꯨꯕꯨ ꯗꯝꯀꯥ ꯇꯧꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯕꯗꯒꯤ ꯀꯨꯛ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯕꯨ Rajagopalꯗ ꯂꯨꯍꯣꯡꯍꯟꯈꯤꯕꯅꯤ Rajagopalꯅ ꯃꯁꯤꯒꯤ ꯇꯨꯡꯗ ꯆꯍꯤ ꯅꯧꯔꯤꯕꯤ Jeevajothꯤꯕꯨꯁꯨ ꯑꯃꯨꯛ ꯄꯥꯝꯂꯛꯈꯤꯕꯅꯤ ꯄꯥꯟꯖꯤ ꯑꯃꯅꯁꯨ Rajagopalꯗ ꯃꯉꯣꯟꯗ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯕꯨ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯧꯔꯕꯗꯤ ꯃꯥꯂꯦꯝꯗ ꯃꯥꯒꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯏꯄꯥꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯥꯏꯄꯥꯛꯄꯒꯤ ꯄꯟꯗꯣꯜ ꯂꯣꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈꯤ Rajagopalꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯍꯦꯛ ꯅꯤꯡꯈꯤꯕ ꯄꯥꯝꯈꯤꯕ ꯃꯍꯥꯛꯅ ꯐꯪꯕ ꯉꯝꯃꯤ ꯃꯔꯝ ꯑꯁꯤꯅ Jeevajothꯤꯕꯨꯁꯨ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯂꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯜꯂꯛꯂꯝꯃꯤ Rajagopalꯅ Jeevajothꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯣꯏꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ
Prince Santhakumar hairiba nupa asibu sanghanganu haiduna hairaklammi. Masida Jeevajothi ki imungdi Rajagopal na imung manunggi wari da khut thinjilakpa sida khara sauninglammi. Makoina matau kramna Prince mu maramsu leitana hektumak tanthokkadarabano. Maramsina Rajagopal na hairakliba wasi makoina laurumdi. Masidagi Rajagopal mai hauna saurami. Masidagi Jeevajothi ki mapabu thabak thadalami. Aduga makoina leiniramba Rajagopal na piba baragi yum adusu amuk laushinkirami. Makoina ahanba leiramba yum adusu makoina Rajagopal dagi laukiba deposit handokpa ngamkidabana adumak Rajagopal gi oikre. Maram asina Jeevajothi ki mapa asi Malaysia da thabak thiba chatkirami. Aduga makoina atoba yum bara amada leirami. Asumna Jeevajothi ne chahi kunmuk surakpa 1998 ki matam sida magasi Prince ka luhonglami. Makoi ani si matam kuine dagi nushineduna leramki. Masidagi makoi asi Kodaikanal kauba mafam amada lerami. Asumna mafam aduda makoi asi chahi ahumuk leiminarami. 2001 ki matam asida makoi asi chakhonabagidamak business ama tawrake khallami. Makoina tawge khalliba business asi travel agency ki business ni. Adubu masiba hodoknaba makoi ki loan lawfam amata leramde. Loan pufam su amata leraktabadagi Jeevajothi asi maki mamagi manakta laktuna mateng nirami. Matam masida maki mamana Jeevajothi da sel pufam di tasingna Rajagopal natrabadi atai pambai amata leitre haiduna hairaklami. Matam masida Jeevajothi asi Chennai da laktuna sel darkar tare habagi paw se tabadagi Rajagopal na makoi gyum da laktuna afaba sadana madugi damakta de waruraganu aina loina fanaba silakini haiduna hairaklami. Tasengbadi Rajagopal gi asengba wakhallondi Jeevajothi bu maki ahum supi nupi oina lawsilagi haibasini. Rajagopal na Jeevajothi da nangi loan asi piragi adabu condition ani di thamgani hainuna hairami. Ahanba condition da loan asi amukta da punna piragloi. Masi installment oina nangonda hapta gi piragani. Anishuba condition dana installment pigidaba numit aduda puja amadi suksoi shoduna yawgadabadi hainuna hairaglami. Masida Jeevajothi su fare haiduna yarami. Asumna puja ado irai manga tawgadaba puja oirami. Mafamna Chennai dagi kilometer chamaga yakhai lapna leiba Belor kauba mafam amada leiba ashram amadani. Asumna Jeevajothi na puja ama yauraba matungda mangonda Rajagopal na lupa 50,000 piraglami. Asumna anishuba puja dasu lupa 50,000 piraglami. Asumdawna manga suba irai numitki aroiba puja dana Rajagopal na lupa 5,00,000 piraglami. Asumdawna 23 August 2001 da Jeevajothi matai manau ani asi makoina mangjaramba travel agency ki business adu mai pakna hangdokpa ngamjaki. Business asigi maru oiba sinba langbasu ayambana Rajagopal na tawrami. Rajagopal asi matam masidagidi Jeevajothi asi mahaki nupi dogna adumak khanduna leikre. Mahangna Jeevajothi bu maki office maki yumda toina thabakini haidana kauba dakshinanaba honaba ayamba matamda mi thadoglaga sinhanbina chingbasu tawrami. Masida Jeevajothi di masada ichamchamna khanjaramnaga asigumba Rajagopal gi mawng matawda masada hainidaba ama pokpa horoglami. Nongma Rajagopal na mangonda atangba gift ama magini haiduna piraklami. Masida Jeevajothi na gift adu lau haiba yaramde. Matam masida Rajagopal asi mai hauna sauraga aina kaidoraki yengu haiduna makhut singlami. Makoina Rajagopal dagi mateng lauba hokibasi 2001 gi August ki matam sidakini. Aduga masigi matungda Rajagopal na makoida fattaba kayama tawrokadaruba sina September swaidagini. 20 September 2001 da Jeevajothi asi masangam laktabadagi hospital amada admit tawduna layinglami. Jeevajothi asi masada doctor kharana test lawduna leirami. Matang asida Rajagopal asi mahangna nektuna purakpa private doctor kharaga changlami. Aduga hana leiramliba doctor sing adu tanthokirami. Aduga mahangna purakliba doctor sing aduna Jeevajothi ki test report adu yengduna masidi makoi ki hospital da purakadabani hairami. Mataw asida Jeevajothi ki nupa Prince ti karimata haiba ngamjaramde. Mahak adumak Jeevajothi bu makoina hairagliba hospital aduda adumak admit tawbutaki. Asumna Jeevajothi bu hospital aduda layinglaba matungda hakpu discharge tawduna mayumda halalami. Adubu mahaki mapuriba Prince ti cement test ama lawgadabani haiduna lahullami. Doctor Singh aduna test report laktri phawba nahak Jeevajothi ka punna leiminaba yaroi haiduna athingba thamdaglami. Numit marini ki matungda Rajagopal ki miyoi mari laktuna Prince bu lawu laklami. Adugu hospital aduda amuka na puraglami. Mafam masida doctor na Prince asi HIV positive oire haiduna hairaglami. Matang asida Rajagopal na Jeevajothi da call tawsinduna nangi nupa adu HIV positive oire ka leirklaba nupa amani. Mahangna nang asi nungsiduna lawkiba nati. Nangbu sen talalaga magi nungaifam ohinge khanbagi lawkibani. Nangonda mana fattaba laitin gi potsem kaya tawsinbikre. Maram asina pumnamak asida nang nasada gyan tajadre. Aduna nang nupa asiga leiminaruraganu. Asumna haiduna Rajagopal na Jeevajothi da call tawduna hairaglami. Masida Jeevajothi di mai hauna sauduna Rajagopal na asumna oida pataba wa haiduna mahangna Rajagopal bu thini chaisinduna call kakthalami. Numidangi matam Prince ka Jeevajothi ka punna leiringai matamda makoi thong thilaglami.
Thong hangdoktuna yenglobada Rajagopal asi Jeevajothi ki imunggi mi puroglaga yamna sauna leptuna leremki. Rajagopal na Jeevajothi ki mamada onsinduna nangi nachanupi asi thaksi khasi yamna leitaba wangang kamjau yamna hunba mi usittaba ngang amani. Aingonda mana thaksi khasi amata damde ai asi kanano khangdraba mali. Miyoi lising kaya kayana aige amuktang unaba fanglabadi aige amuktang wari sanaba fanglabadi haiduna tanari aduga nangi nachanupi kumba mana aige kolga kakthutuna tawrei. Aingonda fajana response pide. Asumna Rajagopal na yamna sauna nganglami. Mataw wasida Jeevajothi su saumonduna ai hojik police ta call tawragani haiduna hairaglami. Matam masida Rajagopal na noktuna magi phone adu lauthoraktuna Jeevajothi da pirami. Aduga nangna tawningba karamba police station na tawra. Yengo aige khangnadaba police officer amata leite. Police haibadudi huida machinjak thabagum thadana sel khara laksin kebada aine sijinnaningba mongda sijinnaba yai. Nakhoi pumnamak aingonda singnagi khanganu. Fattaba fold yamna lakani hairami. Masigi tungda mahangna amuk prince ta unsinduna mit khana yengna nangonda aina numit nini matam pige Jeevajothi bu aigi ifamda nasamak laktuna katlagadabni aduga nang mafam asida leiba yaroi haiduna hairami asumna hairamnaba matungda Rajagopal asi maki khongloi singa chatkirami numidasigi ahing asi Jeevajothi matai manau ani si tumba yaramdi makoi si pakhatpna adamak pik thalami makoi ni mafam sidagi lapna chinkarsi haiduna hainarami asumna makoi ani si makoi leijaba selsim khomduna Mapot masai kharaga pek tawduna tholaki adubu lambida hanadagi makoibu sangduna leiramba Rajagopal ki gunda singna makoi ani bu thengnarami masidagi makoi ani bu phaduna puraglaga keke nakar ki godown amada makoi asi makon makot punsilaga phaduna thamlami minute 10 muk leiraba matungda Rajagopal asi maki khongbu kharaga laglami Rajagopal ka loina ragiba sing asi ayuk nuthilgi matamdadi Rajagopal ki restaurant da manager oiba achauba fam paiba staff ngaktani aduga nubidangi matamduna Rajagopal ki gonda oiba miyu ngaktani ahanbada Rajagopal asi yamna sauna hathu prince ki manakta changsilaglaga prince ki mamaida khupangna hanjina jin thajilami masigi tungda maki gonda sing aduda prince bu manam tatre phawa phujilu haiduna thawjilami asumna gonda mayam changduna prince bu saisang amamamna phudarami prince asi chaina khangba ngamduduna Jeevajothi da yanduna mabu phubidana bakapna haijirami matam masida Rajagopal na nangna Jeevajothi ki masa sokpa yabra hairaga chensilaglaga prince ki mamaida kaushilami Jeevajothi di tawriba phibam asida tarangmalang amada tafong khangdana kaptuna lerami Rajagopal na Jeevajothi to onsinduna nakoina aigi wabu thausadana chengi honaramlebdo aipu sidabagi natra nakoibu kayam lamna aingonda ki chenba ngamgadarubana ayesi yamna fattaba midi netabani aina nangonda fattaba tawge hairabudi nahana tawba yare adubu adumba thak hantaba nupa adudi aidi nate nangasi ainadi aigi punsigi leminagadaruba ahum supi nupi haibado oigadarubani pare nangonda hapta anigi matam pibirage Nasana yana inakta laksagadabani asumna Rajagopal na Jeevajothi da hairami Rajagopal na maki gunda singda prince bu phuba lephanduna prince ta nangdi khudaksidagi chenkro aduga nak Jeevajothi ki manakta amuk hana lakanu haiduna cherami asum tawna makoi ani si thaduraki asumna numidasigi nonganbada Jeevajothi da call ama laglami call si Rajagopal ki gunda oiriba Daniel koba amana tawrakpa call oirami Daniel na Jeevajothi da ngarangi thodok adugi damak lale haiduna haijaraglami mahangna call asi lona tawrakpani ai su Rajagopal hairiba nupa adu suknung nungside mag yamna fattaba mini mana nakhoi de tawribado ai su yamna yaningde nakhoi magi mathakta complaint thakalo adu swai ki local police sing asidati magi mi ngakta oibani aduna thangalunu adugi muhutta direct headquarter de chalaga police commissioner gi mathakta oina complaint thakalo Rajagopal na nakhoi gi mathakta kari kari tawrakadarbano haibado ai nakhoi de lona paw pibirake asumna Daniel na hairami masigi matung de Jeevajothi amasung prince nakhoi ni si yamna wana honaraga urana senthoraktuna police commissioner gi office ta yaroglami asumna police commissioner ga unaduna Rajagopal gi mathakta pes kontra oiba complaint number thangalami asigi matungda makoi ini si amuk halaglami makoina halakpa madam masida Rajagopal gi gonda singna makoina chalurubasi khangmagumna mit khana yengbasi makoina urami masigi su mathakta makoibu senaramba gunda masingsu hena yam khatuna leramki masigi matungda Jeevajothi na Daniel amuk call tawduna complaint thangaluri adubu yamna pakhale kari tarokadarbno haiduna hangjerami masida Daniel na fare police ta haikrabani na waruganu policing na thabak lakhotpa hawlagani anoba paw leibaga ai paw pirake nakoi matam kharadi chekshina tumina mapal thoktana leiro hairaglami asumna numi terukni gi matam haujinki matam si Jeevajothi matai manaudi mapanda kari kari tawri habase khangdana adumak leiramki akhoidi ayambana Daniel dagi adumak paw lorami adubu chayolama hengjilagla fawba police ne action amata lokhar piraktra habase khangmadagi Jeevajothi na Daniel da masidi press conference oina tawhallaga warili dana mayam da khanghanmana faragani masina aroiba upai oiragani haidana tamnami
Nongalagga Danielna amuk Jeevajothi da call tawraktuna mahakna reporter ama sille Puducherry highway da pung 3 daba matamda lau haiduna mafam ama hairlami sumna Prince matai manau ani si taxi ama tongduna Danielna hairliba unafam adu tana laglami asumna mafam adu yakshilaglamdai matamda makoigi taxi ase ambassador car ani na thalami car ani ase dagi Rajagopal ki gunda khara masada thangsang amamam paiduna kumtharaglami aduga khwaidigi ngaglibadi makoigi paw phongnaramba Danielna gunda sing adugi makok oiduna Prince amasung Jeevajothi ki manak tamna sangsilaglami pumnamak Danielna sanaba lila oiramki gunda sing aduna Prince pu tamthina phodalami Jeevajothi na kaptuna Prince pu konana phobidana ba hijirami masidagi Daniel ki teamna Jeevajothi bu chingthoktuna Rajagopal ki manak tamna puraglami matang asida ngakpa amana Jeevajothi khoina commissioner da complaint thangaluba complaint che adugi copy ama Rajagopal na paiduna leramki Rajagopal na Jeevajothi bu mahake card namduna hapaga khara lapa khungkangi mafam amada puraglami asumna ayuk anganbada khungkang aduda yorami mafam asi muni rishi kayagi laifam amani Rajagopal na muni sing aduda Jeevajothi ki masada Prince ki phattaba butna changduna leri masibu amukda koktok chamthokpiyo haiduna haijarami asumna mafam asida namduna puja ama pangthoklami masigi matungda Rajagopal gi miyoy ama changlaglaga Rajagopal bu lona kauthoklaga Prince adu nanthokna chenkre haiduna paw ama tamlaglami masidagi Rajagopal na Jeevajothi bu amuk puraktuna Jeevajothi ki mapang yumda thamlami Jeevajothi di mahaki mapuruba Prince kari tholamgadake khanbada wakhal leitadana kaptuna lerami nongalaga ikhang khangaudana Prince na Jeevajothi da call tawraglami Prince na Jeevajothi da mabu hanabagidamak Rajagopal na lakh 5 Daniel da pikhi madugi matungda mahakbu hanaba mamit punchinduna chingya amada purakhi adobu Daniel na mahakbu thadokhi aduga mafam asi thadolaga chenkro mafam asida amuga hana lakanu aduga Jeevajothi ga su paw phongnaba honarakanu hairakhi asumna mahaki thawai hingawbani haidana wari tamlaki Jeevajothi na kaptuna nangbu yamna miss tawi nang mafam asida lau ayana sida haibadi Rajagopal da makhong konduna aikhoibu ngakpiyo haijage Prince nadi adumna tawroisi nahak yum adudagi chenthoro aina leiriba mafam adu hairake mafam aduda nang lau hairami masida Jeevajothi na aida mapan thokpa sugya yaroi aibu kupsen senaduna leikre ai asingba tanja yengduna nangonda hairake aduga nangoina lau hairami masidagi Prince na su yaraduna fare ayoina nangbu lawba laklage hainaduna asumna makhoi ani yanarami asumna makhoi ni thengnarami masigi matungda Rajagopal gi manakta chatuna makhoi ani mak kaptuna Rajagopal gi makhong shoktuna khuramjarami makhoina mamangda tawkiba ngakkiba mayam pumnamak ngakpiyu haina haijarami masida Rajagopal di sauna karisu khumlamdi aduga Prince matai manawbu thongno silaga thamulami Rajagopal ne Daniel bu kauraka nangonda ina Prince halu haibagi thabagadu pangthokhrabra haina hanglami masida Daniel su ipa pakhana pangthok chakre haiduna khumlami masidagi Rajagopal na mataw karamna halibano haiduna hanglami masida Daniel su sajinba wari ama lisilami matam masida Rajagopal na Daniel da khupangna thadana Prince matai manawbu thamliba ka adada pusilaktuna masina karino haiduna sauna jerami masigi matungda Rajagopal na stamp paper ama lauthoraktuna Prince matai manaw anibu paper aduda namduna sign tawhulami masi Jeevajothi khoina Rajagopal gi mathakda thangaluba complaint adu withdraw tawhannaba paper ni masigi matungda Jeevajothi amasung Prince bu chingya amada proglami Rajagopal na Prince bu Jeevajothi gi mangda hatokro haiduna thautarami masidagi Prince asi car manungdagi chingthorolga mahakbu thauri amana mangaksam lakhatuna Jeevajothi gi mangmukta da hatoklami masigi matungda Prince ki asi bakchang adu sing mathaktagi langthakhiram Jeevajothi asi pandit amagi manakta puralaga puja ama tawlami matam masida mangonda mangal sutra hairiba legacy siraklami tasengna masigi legacy lohongba matamda khak siba lig amani Jeevajothi di matam aduda masi kari ligno haibadu khangjaramde aduga mak tarang malang amada sulerami Jeevajothi bu mak ki mayumda puraglaba matungda Jeevajothi ki mamana mak Rajagopal lohongkhre haidun hairami puja adu ichamjamba puja amanate nangonda siramdiba mangal sutra si achamba lig amanate masi lohongbagi ligni haiduna hairami masigi matungdagidi Jeevajothi asi mahakki minmangmaktada Prince bu hatkiba amadi leiriba fibam asida asumasum Jeevajothi asi depressed satuna chaw thaw haiba yadadana adumak leirami masida Jeevajothi ki imungsu Jeevajothi ki mataw asida yengba ngamnamde makoi su mating yamna pangninglami masidagi makoi si kaithildagi pot khara leirugi haiduna Rajagopal ki gunda sing da hajilamduna bus tongduna chenthoroglami matam masi wari sigi haurakpada Prince Santhakumar ko nupa amagi mari makhong thirakpa matam aduni matam masida police nasu Jeevajothi bu thiraklibani asumna Jeevajothi ki family ga thigalagliba police sing aduga thengnaduna wari pumba tamlami asumna FIR panduna Santhakumar gi misigi matangda case lokhatpa hokibani
Asumna Rajagopal ki kunda ayamba Daniel yauna faba horami. Handakti upay leitabdagi Rajagopal so police ta surrender tawrami. Police ta tawkiba Rajagopal ki fattaba pumba Rajagopal ki nupi ahnasu loina leirami. Adubu Rajagopal na fattaba kaya ama tawkrabasu mahagasi mahaki makhada thabak toba miyoi kayagidi mahakpu darkar tai aduna mahakpu bail dadi thadokpiyo haijirami. Interrogation tawba matamda Daniel masanasu mahakna prince bu hatpani haina maral yajarami. Aduga asi bakchang adu mahakna Kodaikanal gi chingya amada hundoklambani hairami. Asumna 2002 gi loramdai da police na charge sheet file tawraba matungda January 2003 dagi trial horami. Rajagopal ki maikaidagi di asi bakchang adu masa matomda sijabani haiduna yamna kanne elami. Rajagopal masa si maralaite haiduna masa da karisuna sungamde. Adumak police singka ukil singka nongna harau leminarami. Rajagopal na tawramba faba thabak mayam aduna mahakna mi hala phawba mahakti mayamna nungsina kaunarami. Mahaki damak mahakpo phaba yaroi haiduna miyoi kayanasu protest tawrami. Jeevajothi Crime Manipuri daga oiramadi waikhu gaina kaupiram doiponi. Asumna case sathana Rajagopal asidi bail da leibanina mahaki business makhatana adumak chatharami. Maraksida mahakna Jeevajothi bu mahaki mi tharaktuna case withdraw tawbinaba haijarami. Mahakna Jeevajothi da lupa lakh 3 pirage. Aduga Saravana Bhavan gi khwaidagi chawba main branch ki manager oinasu thabak hablage. Atai changba ana layeng college pi mahakna loina thirage haiduna themlami. Adubu masi pumba Jeevajothi na reject tawduna mahaki mapuroibagi justice phangdaba mahakna yamna kanna honajaki. 2004 gi matam masidadi Rajagopal asi tasengna mara lere haiduna sahi tara jail ta leinaba session court na rai taki. Jail da leiringai marak asida Rajagopal asi jail gi chak insang asi saba yade haiduna yumda gi chak insang thelalakpada tha amada matam adu da lupa lakh ama hena chading tawtholami. Rajagopal bu sahi tara khaktang jail da thambagi rai asi yaningdabadagi Jeevajothi na amuk high court ta appeal tawrami. Asumna Madras High Court ta amuk case songnaraba matungda 2009 gi matamdadi Rajagopal si punshi chupa phadok taragani haituna rai taki. Masidagi Rajagopal gi employer mayamna amuk High Court ki order asiki mayokta Supreme Court ta case amuk tawsilami. Supreme Court na case asi hek pairaba matungdagidi Rajagopal asi masanai haiduna hell ground da bail da thadoklami. Aduga aikhoi ki mayam gi case paibiriba India gi justice khwai makok Supreme Court asina Sri Rajagopal bu case loidri fawba jail da thamba yaroi haiduna amuka rai tarami. Masina takbada case asi loisindri fawba chahi kaya asi Rajagopal di mayumda leigadirubani. Aduga mayamnasu hena khangbiramani aikhoi gi India gi justice system asidadi case ama loisinabu honabada chahi kaya changba haibadu. Asumna Supreme Court na case paibadagi hawraga case asi chahi tara amuka hena changki. Adubu Jeevajothi na mayamgi minok maisha marakta hanba leitana thengnarakpana 2019 dadi case asi mahakna ngamki. Asumna Supreme Court na Rajagopal bu punshi chupagi phadok piragani haiduna rai taki. Matam masidadi Rajagopal asi chahi 62 sure. Mahak masasu diabetes nare. Rai takraba numit marini gi matungda magasi masa ngamdre haiduna private hospital amada admit tawduna layengduna leiki. Mahak masa ngamlaktrabanina jail da suleiba yaramde. Asumna 18 July 2019 da magasi heart attack toroktuna leikide. Mahak jail da amukta phawba leitana sikibasida Jeevajothi di yamna penkide. Hauzik Jeevajothi asi Thanjavurda mayum hungaktuna tailor shop ama hangduna luhongbagi dress design tawduna mahaki punshi leli. Masini India ta thokiba nungaitaba case asiki wari asi hek tabdadi South film gi wari ga manbani. Adubu masidi asengba real life ta tasing na thokiba thawdok amani. Wari asi lijakiba matamda soikilan kiba pumba ngakpiyu. Makhatana asigumba malengi mafamsing de thogliba crime gi oba warising makhatana tabinabagi damak aigi Crime Story Manipuri hairiba channel asibu subscribe tawshinbiyu. Makhataba video da amuk thengnerasi pumnamaku amukanna kurumjari.